Indigenous people's right to self-determination, a pathway for food security and sovereignty haiba hiramda tha asigi mapalda pangthokadoriba World Indigenous Day 2025 ki thoram mapung phana pangthoknaba sem saba loire haina Indigenous Peoples Forum Manipur ki President Asang Kasarna fogdokre ngasi Manipur Press Club ki thangjing hall da pangthokiba paugi mifam amada wafam asi fogdokladuna Handak Manipur da pangthokadoriba World Indigenous Day ki thoram asi haukiba chahi manga taru asida North East State singki mafam kayada hongduna pangthokduna lakli thoram asi maruoina North East State singbu leiriba Indigenous People sing amata oina unaduna aikhoigi culture bo awangba thakta thangatuna aikoi maselgi marakta nuksinaba thamduna amata oina hingminanaba honavani thoram asida Manipur da leiriba Indigenous Peoples kudingmakna saruk yabiu amadi thoram asi maruoina lamdam asida leiriba Indigenous People kudingmakini masida kanagumba tribe ama khaktagi nate North East State singdagi delegates kaya laktuna thoram asida saruk yabata natana maruoiba MLA kaya su yawdori maramaduna numit asida lamdam asida leibiriba kanglup furup natraga mioi amatana ban blockade amadi strike na chingba tobigano haina su appeal torokli Lakatariba August 9 World Indigenous Day se akhoi Manipur ki khakta oina group amagi khakta oina khanbigunu aduromda akhoi tawbanate North East ki Indigenous makhai pulaga mafam asida ikai khuna bogo loinana respect tawbo oina solidarity utbo oina North East ki Indigenous makhai laraga masida akhoi celebrate tawminasi haraominasi duga Indigenous people makhai masi thokanminasi haibagi adugi pandam khaktani theme su akhoi semba nate masi jo United Nations Indigenous ki level da piba theme ni adugi theme makhada akhoi na celebrate tawgo doribani aduna hanasu haijare na August 8 9 sida yaradi Manipur da laiminariba group kudimagna ban kumba protest kumba rally kumba any kind of ban achi tawbigunu haibase amu hana appeal tawjari Indigenous People Forum Manipur chapter gi maikaidigi aduga program ase sem saki bo punamak se hojik karimata akaiba leitadana akhoi phajana changsallaga loina ready da leire masida Manipur da leiriba Indigenous people ne haiba makhai duna loina laraga enjoy tawbiu saruk lawbiu saruk yabiu akhoi punamakna Indigenous makhai mayam gi united oiba do akhoi show tawsi solidarity utsi